पाव लंबी की नाकल द लैबा युम कयाना युमफम वांगना थोन खिबना युम चंगनब होटनबदा सोरोक मयाई फावबा स्लेब हाइजिनबा यावरकलिबा असिना मियामदा खुदोंसादबा कया मायोकनहली हाइना मिनिस्टर खेमसाना फोंदोखरे नोमगी शू नोमलगा हिंगिबा मियामदा खम थेंगना वहालिबा से सेंटर दा पालिबा बीजेपी ने लुसिंगबा एनडीए लैंगाकना खंगसिन उसिनदना लैरी हाइना एमपीसीसी की प्रेसिडेंट फोंदोखरे माइनर इरिगेशन डिपार्टमेंट असी मणिपुर दा लैत्रबरा लैरगना हौजिक करी तौदुना लैरिबगे हाइना यूनाइटेड कमिटी मणिपुर यूसीएम की प्रेसिडेंट जयचंद्र कोंथौजमना हांगलकले था अमा चुपना चथगदबा चामगा कुंतरुरक सुबा इराबोट सेलिब्रेशन ngasi इम्फाल की इराबोट बावनदा हौदोखरे मियामना लैखिद्रबा अथौबगी मफमदा हाइकत लेकत तमदुना इकाई खुमनखरे लमफेल पुलिस इम्फाल पुलिस भारतीय जनता युवा मोर्चा मदी यादागी वॉलंटियर सिंगल लोइनना थांगमैबन की चिंगनबा मफम खरद ड्राइव चथबदा निसाला योलंबा मसिन मनाव यावना मियोय मंगा फगत फंगमखरे अमसुंग मणिपुर दा हौखिबा पुंग कुनमरी द सुपनगी मियोय निपान नौना पॉजिटिव ओइबा थेंगनखिबगा लोइनना लाइसत असिना मरम ओइरगा लेखिदबा मियोय यावखिदे IS News meeting tabiri ba khoi puna mo putaram loksari COVID-19 dagi ngak thokna ba khutoi na hambiu hand sanitizer sizinabiu mask upiu fitaru ki distance thambiu yari ba makai vaccine dose na kapthok piu section bana punamaki yai phabani hojik pau sandok na pizari Imphal municipality ki bylaw gi matungina yum amaga gi marakta foot ani makhai khakadobani laibak thibadi lamdam asidadi masigi lo asi kaya thausadana leibadona tawi haina mahut minister yumnam khemsana phongdokre wafam singa sidagi hauraga numinini sathagadaba hand holding workshop for architect online building permission system under e-municipality as a service e-mass of amrut haiba workshop ama konung mamangda leiba city convention center da hodopagi thoromda phongdokhibani Town Planning Department Manipur amadi Manipur Architect Forum na sinduna pangthokiba workshop aduga mari leinana YKM sana makha taraduna lambi gi nakal da leiba yum singna foundation wangna tawbana yum sangba yana ba sorok mayai fawba slab haibana miyam da khudong sadaba kaya mayok na ba thengnari bailo ama fazana inba tarabadi hirang khudingmakta kanagani yum sabada Ayaba lauduna architect ka puna tanaduna thabak paikhat pachumgani loan natraga lenga ki oiba building sabada permit lobana tana hojik semga sagaliba lanai gi yum ayamba permit lorongani haiba thajade architect singna sulandam asiba masak thokpa fazaba lamdam ama ohenbada punna honaminasi haike ngasi gi thormaduda PTA gi chairman MLA Laurembam Rameshwar chief town planner state mission director Amrut N Benju Manipur Architect Forum ki president Aribam Joychandra Sharma Associate Town and Country Planner ICPO, Scientist D NIC, Meghalaya, Gulre Sohilaya Amadi, Mahut ki Commissioner IAS M Joy Susaruk Yakhi. Ayamba municipal bylaws that put any Any guy thadu was on the tatum the chap lang mana common with my sanare the drainage system to prop hello re tanaba yumbam dunam tongalani kulo to mu sing to money amadong tongolakani sina imbalance vai tare samno ai ta pot mem policy lonok sort to wi acho bolambi ne khanjara kanda masi kala serious hoina biology in visically no sini biology indraga maduda ek tongno ba ki mechanism solve abasi loina ba ngasi sanare sing jayamba loan gumba logo do ba the government related building one natna kesu ki building sawi permission sikya ai lamdo Government related loan logo to bakari natana individuals in the sari sing lanagi pachada sara sakibin ko Pochai gi mamal tangkhalakliba asigi mayokta mehengai per hala bol chalo Delhi haiba miyam gi mifam amasung rally da saruk yarugada Manipur Pradesh Congress Committee MPCC gi mute sing asi Delhi gi da maklam thakre Manipur Pradesh Congress Committee na senduna BT rota leba Congress bawon dagi lam thakiba thorum aduda MPCC President K Megha Chandra na phongdokhibada tha asigi mari da Delhi da pangthokadoriba miyam gi mifam amasung rally asida Manipur gi oinasu MPCC gi mihutsa marom na saruk yarugani
Hauzik leibag asida makhal khudingmak ki pochai singi mamal khamtheng ne hingalakba asina maram oiraga leibag asigi mafang khudingmakta miyamda yamna sauna sel thungi awaba mayok na halei nomagi shu nomduna hingliba myoy singda khamtheng na wahaliba asi center da paliba BJP na luchungba NDA lengak asina khangsin usinadana leiri maram asina mehengai par halla bol chalo dili haiba miyamgi mifam amasung rally asi pangthokadabani haikhe Kari thabak hapasu ngamdre haina dum lawrasi maramdi hapak raminaba sahi taruk sujale edna adu sahi kudingi lama kai hapani habidu su ngamdre e startup ki program effectively packet par kasuk thirokna ko utre thabak hapasi amuk su to asi ngasi de ina sahi kharagi mamang de ki sarkar asigi pension jat khraba mayam singse masi sarkar khaki tolop charamba mayam se masi pension jat khraga sarkar ki tolop su phangjadraba adagi pension benefit su phangdraba makoina udamgada legamgada awabase sutok tok kidabasigi awabasi jo amani ko aduga sarkar ki tolopta depend tawdaramba lawsu udaba sarkar ki pen hinjaramba macha masu ki dari tamjigi leiba pension ju chala kanda tolop su phangdraba pension benefit su phangdraba madugi total deficit se 702 crore pirakrabni government se black and white ta 702 se masi only pension retire tawba servicemen khaki pending like pithopa ngamdrabasina sarkar sina thabak kayam hapani haibududi you please imagine Nong tadabana maram oiraga ikang thokadra haiduna ngasidi lawmi sing mi painare lawmi sing da ising pinabagidamagta leiriba minor irrigation department asi Manipur da leitrabara hauzik kari tawduna leiribage haina United Committee Manipur UCM gi president Joy Chandra Konthojam na hagdakle wafam sing asi United Committee Manipur UCM gi UCM na agriculture loisang thawbalga atmaga khusamnaduna ukhong-sang mamang lekai community hall da pangthokiba rejuvenation of farm economy haiba hiramda nongmagi oiba lawmi singi training program da saruk yaraduna haikibani training program adugi saruk ama oina lawmi singda rabi crops ki dama urea har bag chamaromsu yenthokhe UCM gi president Joy Chandrana makhata na hai minor irrigation department asi leiragadi nong tadabana maram oiraga ikang thokpaga sab manare maram aduna department na paikhaliba thabak thorom sing adu marik sumna lebak miyam da sengdokpiu lengak na thabak tauna thaраklaba department adu miyamgi thabak taunaba honagadabani adudi natadana thagi tolop soidraga loire haiduna leiba amadi masa masa gi apam da thabak tauraga di lengak leitabaga sab manare Manipur asi nong marang kaina taba lamni nonggi ising yoktuna thamnaba lengak na kari thabak paikhat khrabagi haibadu miyam da sengdo u ngasi lomi singna ising phangdabagi awaba mayok nariba asi khusemgi ikang thokhanbani India gi atopa state kharadadi nongsu yamna likna tai adubu lomi singi ising awatba amata lehende maramaduna atopa state singna tawriba thabak adu aikhoigi lengak na matau tamba tangai fade haikhe iramda masi chingilam na sada marifu oiba uwa marang kaina hoba lamdam ama oirami ngasidi uwa singyan thatuna chingsu maru kokle masi lengak na matam sana yengsan haudabadagi thokpani nongju nungsagi khal kaitharakpani nong tagadaba matamdana tadraga nong taroidaba matamdana taribani masi punamak asi mioibai khoina thokhanbani hairaduna uwa marang kaina thaduna nongju nungsagi khal ngakmina si amadi aikhoi thabak susi nomsi aremada matam manghaloi jindak tamipal tangdana bahuna se haina su Joy Chandra Konthojamna makha takhi longmi si da makta thadar gibe si mayama subsidy phangba mayam se longmi si da tai ko mayam se eko United Committee Manipur eko gatam chubaga maduni da mutli ko mayam kali ko hayo matamda ngasi jinda ko tipanda ko iran da mu ko rekada eko gatam lego mapang kallo Manipur oil ka bane hai ko longmi si da makta India government amadi Manipur government thadar gibe scheme sing ase masi kali da makta longmi di yong bantui hai lo aduna aikoi longmi singa ki tawon thopa haidani tharma club oigera ma ki tawon thopa thawo sidu tawroga mokoi na thopa subsidy ko long no thoda kali no subsidy to phangdagadi United Committee Manipur la ka hayo wa aikoi sumai da tharma club asna aikoi portion na lei ke tawro portion se lei no da 90% subsidy ko yedami adu 10% tharma club sidu thogadami tawro yang ada di complain kalau susui dengan pengkian.
Chamaga Kuntaruruk Suba Irabot Man Celebration Amadi All India Farmers Demand Day Githoram Ama Ngasi BT Rota Leba Rup Mahal Theatre da Pangthokre Thormadu da CPI Manipur State Council Control Commission gi Chairman L Iboyaima State Secretary L Thoiren Hanagi Secretary L Sotin Kumar Manipur Longmilu ki President N Singh Hazit Nasingba Saruk Yakhe Thormaduga Mari Lainana State Secretary L Thoiren Haikibada Chahi Amagi September Thasi Yamna Maru Ibathani Kumja Ing Lisingamaga Chanipan Marifudra Taruki September Gitang Kuntra Lamyan by Hizam Irabot Pokhi. Lising mga chamapan kun mathoy September gitang kun mathoy da mahak underground taki amadi September gitang kun taruk lising mga chamapan yangkhay mathoy da aroy ba yahip taki mahak na lamdamasibu anaw ba mayol da purak na bagan na honaki lamdamasida lising mga chamapan kun ithoy da journalism hawdoki lising mga chamapan kun tra mga da Manipur Sahitya Parishad lingkhatki lamyan basibu miyam na architect of modern Manipur hay na khangna badan atana multi-faceted leader amani hay na su khangnaki singa madi tampun na nusisana na hingmina na bahona bada sawa thawang lawraki Misak Amani Manipur Amadi Manipur ki wang wada khundari ba maitai khul sing statuna aikoi gi lol fizet saksa amadi saktam kanna bo hona badasu achauba thodang lawramba lusingba amani haiki Barat kumba lomi na masing ya lepa amada lomi punsi uan raba lomi na makol marom lepa ngam raba lepa sa makol marom lepa ngam lepa oyen lawro ya maramada na housing laiba pam lo mayam am laiba se pung da corporate housing da foreign direct investment da soba kudong sa pi bana lomi na wana matam chana namat mang na puthok cha por do madugi namat mang da khusuman koina minimum support price hari madu phangalu hai bani loren sarkar matam chana wansan biraga hayeng Mayai Kaba Chinja ki Polam Sing Yonba Machin Manau Yaw na miyoy mga fagat krey. Ngarang numidang pung tara mathoyrom taba matamda thangmay bangi jingnaba mafam kharada Lamphel Police Imphal Police Bharataya Yuba Morcha Amadi Yadagi Volunteer Singaloy Nana Red Chathabada Brown Sugar Heroin number 4 Amadi WY tablet na chingba fagat pangam khibani thangmay ban area da Mayai Kaba Chinja ki Polam Sing Yonba Amadi Chabana chingba sathare haiba akaknaba pau fangbadagi thangmay ban Hizam Lekai da Leiba Salam Andrik Chahi Kunithoi Apokpa Gainandro Koba Amagi Yumda Red Chathabada Heroin powder case Taranithoi Amadi Brown Sugar khara fagat ke Wahang Pahang Taubada Thangmaiban Laurung Puril Lekai Dagi Yumnam Khelemba Amadi Mahaki Manau Nupa Yumnam Dines Apokpa Rani Gi Yumda Thibu Humbada Brown Sugar Hablamba Ahangba Vile Sing Fang ke Lekai Dudagi Yumnam Seni Apokpa Brozendro Koba Amasu fagat ke Mangondagi Heroin powder kharasu fagat ke Thangmaiban Maisnam Lekai Dagi Longjam Lingjel Chahi Kunganipan Apokpa Iboyama Koba Mioi Amadagi su Brown Sugar Bile Chani Rom Syringe WY tablet Amadi Ahangba Bile kharasu fagat pangam khibani Baron drug haiba timduda koi Bharata Janata Yuba Morcha na amadi nahasing gi damakta akoi punna nahasing se kandabe yade haiba gi wakhalonda masigi drive se koi changhen jabani chawrangna koi pung ahum swai degi yang kanna akoi mi se thadu ga koi thiba hawe thuma por pawama phangbadagi akoi yang kanna madu tanar kodona chawrangna pung nipan adwai da chaba ma khak thengna khona tawbadagi akoi su phaba ngamna ngasai posi kadai no puthore se haidana akoi youth sing adi ayamana koi gi Bharata Janata Yuba Morcha gi youth sing mayam tasalaga amadi vice president secretary mayam punjalaga koi phana na ba koi ki keno chatha basida ahamada koi nisa chaba amadagi koi pau se phangbade mathang tongnar pade hajikti yam chong na market oi tar hai tare mayam gi thadok thajin toba mayam gi thambam hai tare Manipur da haukiba pung kunmari da supna gi mioi nipan nongna positive oiba thengnakiba galoinana active case masing humputare ta hengat khre positive oibagi chang sada ama dasmik taruk ta laikhre covid command control room dagi thadorobas report ki matungina laisad asita gi mioi nipan naba fagalapga galoinana fagalapagi chang sada marifudra nipan ga dasmik mari anida lairi Manipur da hauji fawda covid na naba mi gi masing asipuna lakama lising kuntra mapan satrit ka tara taret sukre laisad asina maram oidaga mioi laitaba yaukide Amadi Lamdamasri Laisat Asina Maram Oraga Lakidaba Migi Masinga Sipuna Listing Aniga Samagani Futareta Lady Haukiba Punkun Marida India da Nunamio Lising Taret Kasama Panifutaru COVID positive oire Lakidaba Migi Masingna Contratareni Pagalapagi Chang Sada Marifudra Nipanga Dasmik Taruk Taret oire Apunba confirm case na Koti Mari Lagnifu Mari Listing Contrataruk Sahumga Kuntrama Panyokre active case na listing humpuni thoi satret ni funipan ni Laina Asina Maram Murga Lakidaba Migi Masingna Lag Manga Listing Contraret Samapan Gatarama Thoini Laina Astagi Naba Faduna Discharge Taukiba Migi Masingna Koti Mari Lag Kontraga Nipan Listing ni Fumanga Satrok Marifune Laina Astagi Ngaktok na vaccine kapthokiba punumi gi masingna koti sani ga tara ni thoi lag yang khaini thoi hen khre
Malemgi oina COVID laisana khwaidagi hena sohalaba leibaksingi manungda USA na ahanba, India na ani subada amadi France na ahum subada leiri, awang nungpok state ki oina Assam na ahanba, Mizoram na ani suba amadi Manipur na ahum subada leiri. Teachers Association Matamama the Center de Gilakpa funding na tolopi duna leiramba samagragi oza puna lising ahunga samri marifu asi haukiba sahi lising aninga kungi July gi tang kun humdoida phangkiba cabinet mifamgi warep na samagragi oza oiba dissolve tawraga state na integrate tawduna absorb tawkhe masigi matung integrated tawraba oza singasi director of education gi makhada leiriba oza singatsap manaba account hetta salary fangkhe adubu cabinet na warep lawduna absorb tawkhiba samagragi oza singbu Directorate of Education ki director na mamang tha August ki tang tarani thoida order ama thoktuna oja sing asi hanagi matawgum segregate tawnaba amadi fund proposal tawnaba ZEO sing DDO sing da khanghalak pano cabinet ki wafam adu director amana kakpangam labra haina ngasi Manipur Press Club ta pangthokiba pawgi mifam amada All Integrated Teachers Association Manipur gi president N Prakash Chandrana phongdokre magna makha taraduna hana samagram gi Makha the lady Naida Center gi funding Ngairaga Yamna Kudong Sada Pibam Amada Lairamba Adu, Nauhona na Director Asina Toglakliba, Order Asina, Mayuk na Hangadauri, Masidi Ozasingi Hingbagi Hakongkong Nabo in Tokani, Hiramasigi Matang Dasu, Education SK Director, Commissioner Amadi, Education Minister Dasatuna Wafam Kafungtopa Amadi, Memorandum Pishalaba Fauba Positive Over Response Amata Laktabasi Yamna Laibak Tibane. Asigumba thawong asibu yaning taba phongdokla tuna oza singna ngarang amadi ngasi thabak lep tuna khongjang sangsin khi masi fawbada response amata laktrabanina journal office singda hayeng amadi mathangi numit ki ayuk pung nipan dagi nungthil pung ama fawba democratic oiba moongda wakan mi phampham lagani haikhe Garmenta Division Minister Unasabre Iram Singh Matanda ai pukam ta yengsinjabige dubu pawdi koyi toro kumbugi hetsi Ozame ang nangariba ko yung 2020 dagi pangagala ibigetsida anumog yung pangigini highway order dito pupaliti. Masina maram oiga ko jasin na August ki tang kunchama koy amadi si tang amasi mas ko jeli lawraga garme hi makaya ko jasin si anumog 2020 dagi ozame ang ko yung nangariba do pangigi hetsi ko na lawdage haidana tienda ko ko ina ini Kha Manipur Hindustani Sangeet Mahavidyalaya Kaksingbu Manipur University of Culture MUC gi makhada leiba college ama oina hangdokpaga loinana masak khangba college ama oire haina MUC gi vice chancellor Professor Paunam Gunindrona ngasi lauthokre Kakching district ki Kakching Turel Wangma DSL lambi da leiba Kha Manipur Hindustani Sangeet Mahavidyalaya Kakching ki campus ta pangthokpa thoram amada thoramapu oikiba MUC gi vice chancellor Professor Paunam Gunindrona hai University Grant Commission UGC gi makhada masung Manipur University of Culture gi makhada affiliate tawraba college ama Kha Manipur Hindustani Sangeet Mahavidyalaya asti oire Kha Manipur Hindustani Sangeet Mahavidyalaya na haukiba sahi yankhai rom asida Manipur gi culture asibu yokhatuna lakliba asi han hena khumang saukhatna manglom da changsinduna India gi atai mafam singda leiriba Institutional Institute Singdona Hena Saukhalakani Matam Amada Zagoi Thangta Amadi Atai Performing Art Makhal Singasi Oja Singiyum Dasatuna Tamnabaga Loinana Yokhat Pirakiba Ngaktani Honglakliba Matamgi Yawal Asidadi University Amagi Makhada Natraga College Amagi Makhada Tamdona Atai Lairiba Graduation Singdona Manana Kudong Saba Adu Fangbang Amgadoribani Fongdoke Taurongi Atoiba Mitungi Warol Piraduna MLA Mayang Lamam Ramesur Nahai Hauzik Oirakliba system asida Aikoina Tamluriba Lairik Astigi Mahi Chasi Hairabadi Hingnabagi Honarakpada Thabak Fangdaba Yaraktaba Sinamaram Oiraga Tamluriba Institute Adu Mayamna Yaba Masak Khangba Oibagi Mathok Tarakli Oinana Masa Masagi Lekai ki Mong Aduda Adum Tamlaga Satuna Lairagadi Mong Matauda Amadi Wakhalonda Khetnaba Sayed Nabakaya Laknaba Maram Oirakani Haiba Wafam Pongdoki Mamangi matamsda khangbu ibe jaboibu ibe music ibe any okay performing arts singse masi ekoi guru sisya paramparada masi yokat piropangatani masmai to na develop to ibase masi ramai to gediga hena okay leiba okay change of the trend sidi ramai to ge matamsda ekoi university amgi
ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯑꯃꯒꯤ ꯃꯈꯥꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯁꯤꯁꯇꯦꯝꯗ ꯂꯥꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯔꯦꯁꯄꯦꯛꯇꯤꯞ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁꯤꯗ ꯃꯥꯁꯤ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯩ ꯑꯦꯚꯦꯅ꯭ꯌꯨꯁ ꯃꯌꯥꯝ ꯑꯇꯩ ꯑꯦꯅꯤ ꯒ꯭ꯔꯦꯖꯨꯑꯦꯠꯅ ꯊꯥꯕ ꯌꯥꯕ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯒꯤ ꯀꯩꯅꯣꯁꯤꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ Manipur lairiba lengak school gi oza lising taret rom watuna lairiba asi athubada lengak na mityeng sangduna menkhat kadabani Sagolmang Higher Secondary School gi awatpa oza numit mangani gi manungda hapak trabadi khongjang changsilagani haina Social Student Union of Manipur SSUM gi President Soraisam Yaimana Fongdokre wafam singasi Social Student Union of Manipur SSUM na jai khuding gi pangthoktuna lagbugum thabum amasupna sathagadaba lamyan ba irabot ningsing thabum thoram ngasi Leimaram gi Santi Bazar da lekai adugi club amadi miyang galoina na hawdopagi thoram da fongdokhibani thoram madu da Santi Bazar da leiba lamyan ba irabot gi mitam da ya miyam na hai leikatuna ikai khumna ba utke mahairoi lup asina lamyan ba irabot gi ningsing thoram sahi khuding gi pangthokpa si miyam da lamyan ba irabot gi wakhalan adu chenna bani lamyan bana lamdamasigi leita lairaba lomi sinmi ngami gi dama khonaramba kaya adu haurakliba mipung khuding makna kaufam thokte lenga ki mahai tampham sangsing kaya mahairoi lup asina yengsinbada fagat pangamdana chothana leiramba thengnari higher secondary ongkhat khraba Sagolmang Higher Secondary School gi oza kaya watuna leiriba asi menkhatna balengakta khangan kibasu leikhrabani masi numit mangani gi manungda menkhatrabadi mahairoi singa loinana khongjang changsilagani haiki har marang kaina amadi matam chara phangdaba ngasigi paliba leingak sina longmi gi chapchaba adugumba kanglo nam sembiu sarkar gi school sing aikone yengsan ba chatpa matamda oidokna phare haibadi lawba yade hairiba lising taret walaga leiriba oza sing asina karamba kanda mensin gadori haibadu su sarkar gi chapchaba phireb ama lawbiraga phagana nabadu honan janinge 11 12 higher secondary Rims Road leba maming leiraba Sky Hospital da anaba ama lekhidabadagi Dr. Singhi Thawongda penadabadagi patient gi mioi singna Dr. Unage haibada yaraktabadagi penadaba faunakre Iscom na fangba pauda lekhidrabi nupi adu wangkhai ningthem pukri mapandagi laisram ongbi ibetombi chahi humpu taret mapuroiba Ranjit Kawi laibak thiba thodok asiki matangda lekhidrabi ibetombi gi machanupi laisram Devika na fongdorakpada Mahaki mama mamang thagi August ki tangkun mapanda thamoi gi laina nabadagi private hospital asida consult tawraba matung mathangi numittagi layeng ba hoduna doctor na test tawna ba khanghalakpa sing test tawkhi ngarang numidang pung mapan khara helakpada hospital dagi test ki result punamak normal oire operation tawba yarani haiduna ngasi ayuk pung 3 nangnaba laknaba khanghalakpadagi satpaga loina na examine tawduna operation tawkhi nungthel gi pung ani rom tarakpada doctor na mahaki heart ki singli sing chada marifudra fulle stain ani haptaba yararoi haiduna lupa lakh 3.5 rom deposit tawhalaba matungda ikuidana mahaki mama laikhidre hairakpada angakpa fauke numida sigi ayuk anganbada yumgi thabak thorom punamak loiraba matung operation gi damakta statkiba mioi amabu operation tawbada laikhidaba asi doctor singi asoibani operation tawnabagi damakta tawkhiba test ki result fawba imung manungda pithoktaba asi yamna laibak thibani haike mafam aduda pamdaba thodok thoktanaba police personnel singna ngak senduna leiri Cham Kishore haiba doctor sina mana ingonda haire size sumaina fulle 99% fulle left to right to fulle patient is hon bani na ngasi di stent to ani hapasi somna kanda ani hapasi 2 weeks later som right ki se mo hapasi left ki achoba sel ani se han hapase na aduga akhoi je pesha loin thina ba loire na hak leraga 30 minutes tagi henna akhoi try tawrabani nama se she was kainga tawraga aina nang was hairi do kaino ai ki ima se the was na refer tawri do kari gino haiba I am very sorry to say ma gi di am lie dro sorry to say ma sorry oigre ai gi di maze hyped explain to shanaramaga kai haige dane maze phabanga moidaba werdi laktana langse amadavni haiba moigi hypocritic o to da laktana langshek pase yawbra ba adugi close to yawbra ba pabada adubu akoina kanbangam ni khanbadagi adumain tawbani kain to shanara maze chakre hujik thoglaktre thokpiro wari do sanarasi kadai no ba kanana karai da kamaina choiribano nahan tawba report to ngasi bog explain tawbide nupi ma phone tawraga nungdangi pungma pan makhai da loin yare all okay tare hayang pubiro haire si maina discuss tawna bro doctor na
Chatliba September tha sigi tang amadagina kontra fawba lebak sin bathungna pangthokadoriba mangarak suba Rashtriya Portion Ma National Nutrition Month lisingani kunithoi Thawal District tasu District Administration Thawal na ICDS Cell Thawal gi District Program Officer ga kusamnaduna DC Complex ki Mini Secretariat mamang digi DC Thawal A Subas na miyam ge khongsat amalam thaduna ngasidagi hawdokre khongsat adugi mangoinana DC Subas na hai lebak sigi mafam khudingda September tha pumba pangthokadaba mangarak suba Rashtriya Portion Ma Thawal District ki oina sunga sidagi hawdokle thoram asigi manungda district asigi miyam da haksel gi matang da wakhal losing piba nutritional value leba pambi sing thaba garden semba amasung sahi taruki makhada leba angang singi wet onduna makhoi gi mathau taba machi oiba chinjak sing pijabana chingba tongan tongan wa thoram kaya pangthokani Rashtriya Portion Ma gi thoram asida district asigi leiriba maru oiba department sing social welfare ZEO district health society Health and Family Welfare na chingba singna amaga cooperation pina duna asoba thodang lominasi amadi thoram asibu mai pak na papunna hotna minasi haike nasigi portion ma hawdopagi khongsada duda CMO Thawal Dr. Y Nokul DHS Thawal gi DPM CH Basanta atai district level officer sing ADM amasung SC Thawal Anganwadi worker sing helper sing asa sing amadi tongan ba mari leinaba loishangi staff sing susaruk yake Posan masi September pumba ha supasi koi ayam ban numit magi activities makhan mayam ama leigani masina kana ba piga dorisi ICDS project ki makha da leiba angang sing sigi magi activities mayam ama yaure hai tare sigi tongan ba activities se koi ayam ba working days ayam ba da koi leigani Saturday Sunday di koi ayam ba off oigani aduna ngasigi dagi Thawal district launch toriba posama Sigi yamna maru erisi ekhoigi CDPO gi team ama leire ekhoigi ICDS project ki aduga ZEO amasung health ki CMO gi team maya makhoigi cooperation yam darkar Mitai bu scheduled tribe list chalhalu haiduna scheduled tribe demand committee of Manipur STGCM na saksila pakong zangi sarukam oina ngasisu singjomai kaithal da wakan mifam sathakre no ST status no rail line Mitai bu ST list chalhanna recommendation thabiu haibena chingba placard seng season aduna famba wakan mi famaduda singjomai nupi apunba look ki publicity secretary Sumati Sograkpam na haikibada lengak na recommendation tha dana tumina leiba ase laibak thibani matam sangna degi STGCM na taksinduna lagliba wakala se athubada thabak to onthok piu democratic oina sangsiliba khongjang asibu thawas thadana leiriba asina maihaulang pokthok triba makhai tuminna wakatabi de haibagi khudam amagum oirakle athuba matamda STGCM na lengak ta thamnibu wafam sing thabak ta onthok piu haiki Bari ki phiba nungda leiriba state ama oina state se Indian constitution piriba adugumba ngaklawadu phanghanabagi honabada Manipur sarkar na ngasibok tumina lesson ba haibase masim maram chade mitai haiba phurup asudi yamna pipa sokna dagi 8% khatang oiba akhoi gi ngaklaw ama bobo leitana masida train changjal akanda Manipur da oira kadoriba phibam amadi haurak liba tungi naha sing sida akhoi gi oira kadoriba mokhoi gi punsi mahingda pirakadoriba satheng pya ase masim munna khambira kanda state government na thuba matam scheduled tribe list sanana bagi damakta recommendation thabi gadabani amadi scheduled list sanana bahona bigadabani tarigumba masidai sida khoina hojik yamna democratic oina sansen jaribe iho asida sarkar na makhata na sum tabi dadana akhoi mitai bu akhoi scheduled list sanana bagi posida tabi dadan leiba taragadi masida akhoi Manipur miyam hupna yamna kanba iho ama akhoi mepo rahu amadi Manipur Technical University के Vice Chancellor की थौपुरी पर Dr. Bhaveshwar Tongbramda Vice Chancellor of the Year लिसिंगनी कुनिथोई के award पिरकले Universal Mentors Association with Brand Wonders न सिनलांग दोना हौकेबो अगस्त की तांग कुंतरेता न्यू दिल्ली द लेबो होटल ब्राइट प्लाजा एरो सिटी द पांगथोकी हायर एजुकेशन इनोवेशन एंड टेक्नोलॉजी समिट लिसिंगनी कुनिथोई गे अनि शुबे एडिशन दा award असि खुसिन रखिबनी एप्लीकेंट चमगा की मनुंगदा यांखै खंगतपदा Dr. Bhaveshwar Tongbram सु यावरखिबनी Award khusina bagi thoromadu dalenga ki phamnaiba Vice Chancellor Singh, Dean Singh, Registrar Singh, University Singh, Director Singh, Engineering College Business School, IIT Singh, IIM Singh, amadi NIT Singh Professor Kayana Saruk Yaki. How technology is reshaping the careers of the student haiba hiramasi gi matang da Dr. Bhaveshwar Tongbram na panel discussion da wangang bagi damakta su The Speaker Award of the Summit Higher Education, Innovation and Technology Summit lisingani kunithoi piduna ikai khumnaki masida natana Dr. Bhaveshwar Tongbram da the Shiksha Ratna Award lisingani kunithoi supiduna ikai khumnaki
Kakching Khunonggi Arong Khong Mari Lainabasingna Tawidabana Maram Oiraga Laumisingda Ngasi Fawi Sing Fanghandabada Hakchin Lauduna Ngasi Arong Khong Farmers Welfare Association gi oiba mifam ama pangthoktuna Laumisingi awaba kayaba kupna khanakre Ningsing bathok traba matamdagi Arong Khongna Kakching Khunonggi awang maikai gi lopari chahum henbada ising marang kaina piduna lakhi adubu Kakching Khunong longkhaida mioi kharana ko Kaitel Sagani Haiduna Hana Leramba Arong Khongbu Punjinduna Maikai Amada Thaidokhibadagi Ngasidi Laumising ising fangdabadagi awaba mayok nare Arong Khongna ising piramba labusing ngasidi ising fangdabana laikrak satle Hauzik hairiba lafam sing asi ayamana faulok loidabagi fibamda leire saliba sahi sigi March thadagi hauduna SDC Waikhong amadi DC Kaksing Fawbada Mathang che thaduna laumi singda matam sani ising fanghanaba Arong Khong tawbiu haizaduna lakhi adubu hauzik fawba mari leinaba singna laumi singi wakat punam sinduna senjau paiba mioi kharagi michang sangduna leiri masidagi pendra malaumi singna khanaduna Manipur High Court ta case ama langkhatki masigi mahai oina ngarang High Court of Manipur na tha amagi manungda Arong Khongda ising chelhan naba order tabirakpabu laumi singna harau tayamba fongdorakle Mari Lainaba Singna Sutha Phaba Ngaibidana Thubada Arong Khong Tawthokpiduna Laumi Singi Lafam Kanbinaba Arong Khong Farmers Welfare Association gi wangang loi Thongam Bhorot Singna Fongdorakle Lau matam yaudingai da ising matam yaudingai da huna Marsha da dagi akoi lafong asi ising phangaktabagi awabadu soida thengnarakani je khangdana akoi Marsha da dagi Waikhong gi SCC amadi SEO da targas thadana akoi masigi matangda lafong asi tawjage lafong asi sangto tektopiu waidana akoi haijadana lakpani adu hauji phawa yabiraktabadagi akoi pailaktadana laumi amoina akhangna hai amadi akoi ngambigadaba thibana akoi Manipur gi ikai khumnajaraba High Court ta chatana case ama Adu Husi High Court Antaki Thasiki Manunda, Sing Pangangro, Lomi, Sing Pangalu, Haidana, Tang Kuntrama Toista, Adu Lava, Udara. National People's Party NPP Giluchingba Purno Ezitok Sangmagi Humpudra Manga Suba Mapong Numit Thorong Galoinana NPP Gitara Suba Foundation de Githorong Ngasi NPP Kaksing Union Sinduna Unit Nasigi Office the Pangthokre NPP National General Secretary Suwari Bakasing Kendrugi MLA Mayang Lamam Ramesorna Athoiba Mitungamadi NPP Kaksing Unit ke President SA Samjaina Thoroma Pi Oiduna Pangthokiba Thoromaduda Miyamna Purno Ezitok Sangmagi photo da leisu katuna amadi minute amatumina debduna ikai khunabu utki Thoromaduda athoi mitungi warol piraduna MLA Mayang Lamam Ramesor na hai September gi tang ama se chahi khudingi Purno Ezitok Sangmagi mapong nomit ka loinana NPP gi foundation de gi thoromasi sahi khudingi pangthok lagani haina lakthoke loinana Purno Ezitok Sangmagi One Voice One Northeast haiba vision gi makhada mipum khudingmak lairik hayan gadabani khunai amada saukhatpa awanba purake hairabadi lairik haibana khwaidagi maruni Lusing basing na lairik tampam sang sing ningthina semduna mahi masingi mangal fasana fanghanna balambi adu semgadabani haiba wakhalon singsu singthaduna miyam da paudamki Yunako school na sinduna paring nai na satharakpa khongmanda laiba school singi Khongmanda laiba school asi class 11 amadi 12 tamniba mahiroi singi oiba motivational session pangthokre Yunako khongmanda chathakiba motivational session adu da saruk yakhiba social scientist Dr. Daravilai Shramna mahiroi singda internet of things artificial intelligence robot amasung liberalization privatization amadi globalization ki matangda wangang ke marak thatna attend break amatang lozari Electric laktabana maram oiduna asabe ising panglar haibing nungsa thiningai leitraba Thompson solar water heater contact number 9612391300 and 9862669522 Aikhoigi address Hairanggoidung Nithamja Karong Impal West Amukana taramlok sari makhataba pau Pikli bangang singbu afaba chinjak pizaduna masamau fana thamse haina Social Welfare and Labor Minister Haikam Dingona Fongdokre ngasi Social Welfare Department na sinduna Kangla Western Gate ta
पांगथोखिबा राष्ट्रीय पोषण मा लिस्टिंग अनि कुनिथोई की थौरमदा वाफमसी हाइखाम दिंगोना फोंदोखिबनी थौरम मदुदा सोशल वेलफेयर की एडिशनल चीफ सेक्रेटरी वाईफाई सु सरुक याखि हाइस दिंगोना मखा तारादुना सेंटर ना पाइखतलिबा राष्ट्रीय पोषण मा स्कीम असिना तुंगी युंबी ओइगदौरिबा आंगांग सिंगबु निंगथिना बैलेंस डाइट पिजदुना मपुंग फाबा मी अमा ओइना बहोनरसि हाइबगी पांडमने लमदम असिदसु हेल्थ डिपार्टमेंट सोशल वेलफेयर अमदी मरी लेनबा डिपार्टमेंट सिंग खुसमनदुना आंगांग सिंगबु मसामौ फन लेना बहोनर थौरम अदुगा मरी लेना सोशल वेलफेयर डायरेक्टर आंगोम उत्तम न फोंदोखिबदा पिकलिबा आंगांग सिंगबु अफब चिंजाक पिजनब होनबदा सेल चंगनी हाइबा वाफम थादोकलसे लमदम असिदा फंगलिबा मनामसिंग हाइरा सादुना मसामु फना लेबा याय हाइबा वाफम थंखे अमुको की मिटिंग मखादा तोंगान तोंगानबा खुलसिंगदा अमुको गा खुसमनरगा खुल कयागी क्लब सिंगना सिंदुना लेप्तना सथरकिबा फ्री मेडिकल कैंप की सरुकमा ओइना ngasi lamyanba hizam irabon ningsing thabunga mari leinana kangpokpi district ki lamlai kendra ki manung sana leiriba Tuisen 5 village ta pangthokre amuko gi meeting makhada Imphal East District United Club Organization Northeastern United Club Organization amadi Tuisen 5 Youth Development Rising Club na sinduna pangthokiba free medical camp asida mit amasung medicine da mapung oibaga loinana COVID-19 की booster dose सुका थोखे free medical camp asida booster dose का पयाव नम्योय चनी की मथक्ता लायंखे अमुकोना मणिपुर की तोंगान मफम सिंगदा लेजिबा लोकल क्लब सिंग अमदी अमुकोगा वाखलोन मानना चमिनरिबा कोगी एपेक्स ऑर्गेनाइजेशन किया पुलगा तोंगान फ्रम किया दा फ्री मेडिकल कैंप सि मथं पांखोकन लाखले मदुगी सरुक अमा वइना ngasisu tuition phai sida koi free medical camp asi पांखोक जबनी एकोगी वाखलोन अमुकोगी पांदमदी मणिपुर की मियाम सि मसामु फबा नादी एकते लेबा मियोय कांगलोप अमा वइना पांदम तौजबनी International Peace and Social Advancement IPSA-na lisang sitna satharakpa Kanglei Puwari gi khungul liba thaurangi manungsana Kanglei Pakta matam amagi maning makhatam na palingai da leiramba lamkhai da khundaramba Ifurop Ichil Inau Singh Mari Singh British loilam sandokpana mazet thokna thugaiduna Ziri Triti matungda Ziri da lamkhai oina thambiramba matam adugi masoi leihauraba Iraicha Singbu Pari Puri gi khungul thiba Kanglei Puwari khungun liba haiba thoram ama ngarang ayuk pung tara taba matamda laisram khul zaribonda hauna sung apokpa marup amadi IPSA ga loinana mifam ama pangthokre mifam aduda Nauria Lining halgi masa ibungo Naurio Amusana Lusing Purel apokpa marup Maibam Bisheshor Working President IPSA Laisram Amutombi Treasurer Sanarai Maitai Higher Secondary School amade Singkhai Luwangsa Advisor IPSA na President Member oina famkhiba thoromaduda Koizam Sobon Das President Angam Sahitya Parishad Jaribon Chongtham Babaton Retired Senior Engineer Kaisam Kasteba Social Worker na wangangkhe Khananai nabagi thoromaduda inamda Maitai Leipak Thadoktuna Mayang Leibakta Leizarabasu awan nungai thodok wathok kaunadana Paudam laktuna ima leibak Kanglei pu kanminnasi haina thamlakhe Zaribon Maitai khul kuntra humdoi leiramba masing mishing lising kunmanga leirambadagi khul kun ga taret khakta ngaire khul taret mangkhiduna missing lising kun mukta ngairakle asigumba musilakliba asi kanbada IPSA na su angamba thakta honakhigani malingi oina community amagi laifam thokpa missing Maitai gidi yaudri maramaduna Maitai furuk mutkidanaba masing hengat hanba miyam da khanghanduna Sandok mathau tai haina khanakhe tharamadugui makha zatharakpada lala kaithelda leiba bir tikendrazit ki mitam dasu maira katuna ikai khumnaba utkibaga loinana mafamadu da leiriba bir tikendrazit Sports and Culture Organization gi nongthongbom bisu bisorjit social worker na so choba thodang lokhi amadi IPSA gi maikai dagi sukhudol pot kya piramki hairi GLO Dental Clinic and Aesthetic Center among City Dimlambi ki Kwakathel Makha Thoksom Lekai da Bharatiya Infrastructure Private Limited BIPL ki Managing Director Ningombam Iwo Sobana Hangdokre Maikhum Hangdokpagi Thoromaduga Mari Leinana Ningombam Iwo Sobana Haikibada Lamdam asida leiriba naha singna lenga ki thabak ngaidana masa mathanta morom dom lepsaba ngamnaba honariba asida makhoi bu pungning thogatpam thoi clinic asina miyoi kya da kanaba phangalagani haibagi asset pathajaba lei haurakliba naha kaya na honariba thabak thorom singda aikhoina makhoi Thongna happy batangai fade haike Glow Dental Clinic Alternative Center na Manipur si lamdam asida laiba khoigi na oiraba singna sumba clinic hangdokpidana stage sigi oiba haksang phana miyoiba punamokpu haksang phana lainabi dangta sumba clinic hangdokpidana tawsi ai yam thagatsai maroina haurokliba naha mayamsu sumba tawriba naha mayamjigi na honajariba sumba gi clinic tawriba haksang phana lainabi dangta honabidana lamdam asida laiba miyam pulamangna
Green of Art through cultivation of medicinal and aromatic plants haiba thimda CSIR Northeast Institute of Science and Technology Branch Laboratory Lamphel Patam di Khurai de leiba NG Mani College kapun khusamnaduna spot painting competition ama lagliba tangma panda pangthok lagani haina senior scientist Dr. Huidrom Bir Kumar na thokpa serol amana khangalakli CSIR NEIST Branch Laboratory Lamphel Pat pangthok kadoriba competition sida class 8 tagina class 12 fawda leiba mahiroi singna saruk yaba yagani saruk yaningba mahiroi singna mathakta paliba office asira jajam amada application pisilak payagani haina serol aduna makhatarakle Greater Noida da hauzik sathariba India ki khwairigi chawba biofest ki taraga humdoi suba edition da Manipur ki farmer producer companies tarama thoina saruk yari Manipur Organic Mission Agency MoMA ki project director ke Devdatta Sarma amadi project officer MoMA Sobam Donald na lusingduna saruk yariba farmer producer companies sing adudi Tamenglong dagi Makem FPC Napam FPC Sandel dagi Sandbil FPC Imphal East dagi Sanamahi Agrofood Kangpokpi dagi Wiju FPC Than FPC Khuga Hills FPC Churachandpur dagi Jautang FPC Farjol dagi Manmasi FPC amadi Technopal district dagi Rumril FPC yauri hairiba expo si tha se tang ahum phawba sathakigani hairi ngasi laibak senba thungna humpu humdoi suba Indian Oil Day thorom pangthok nabagum Manipur da su Imphal gi khongman manjil Brahmapur da leiba MS Indian Service na sinduna Indian Oil Day gi thorom pangthokre Indian Oil Day gi thorom ga mari leinana MSRBD Indian Service ki proprietor Gurumayum Robindra Sharma na hai miyam na Ujala scheme gi khudong sawa phangna bhona bada Indian Service asida haktheng na lakpiu natragadi sel tingdana lemna Ujala scheme gi khudong sawa phangsataba Beneficiary kya kanagumba kharana connection asi pibigani haina sel lobi kiba yai maramaduna atopagi kuthangda thabak tawbidanaba miyamda appeal tawkhe Mahiroi singna lairik laisu ningthina tamduna matam manghandrabadi nisagi ipaktagi lapthok pangamgani haina Fatima Memorial Foundation ki chairman Samir Saha alias Amuna phongtokre ngasi komidok sorok mapal de leiba Fatima Memorial Foundation ki office ta Fatima Memorial Foundation Meritorious Come Achievement Award enthopagi thorumda wafam asi Samir Saha Fatima na phongtokhebane Shamir Sahana makha taraduna handak CBSE Bosem Kohesem na lokhiba class 10 amadi 12 ta mai paglakraba Kairang Khabisoi amadi Komidoki akoibada leiba mahiroi chamaromda mana mathum piduna ikai khumnabani Manipurda Muslim mahiroi singasi chahi khara sida mahi masingi lamda amadi competitive exam da saruk yaduna makok khonganga sida adukke mati lairaba mapa oiriba singna machabu ningthina lairik tamhanba ngamdaba singda amadi Lukrao ehorabi nupi singda Fatima Memorial Foundation na angamba mateng pangani haikhi Khonganga sida adukke matik education da general education da percentage yamna nemba haibadi pangan community da ngasi chahi manga tara sida ta general education gi lam sida khara khijik yaurokpagi mami ama uba sida Fatima Foundation gi chairman ama oina khonganga sigi chhatra chhatri singda makhoi bo encourage pi bo oina ngasi prize distribution khara taujaba asi pathang manau naina chahi khudingi piba kamjaba oijage haiba wafam asi ay thamjage tung Paurabi Yaifana Harul Kanglo PYNK Paurabi gi nauna saba sanglen sangaba gi thoram ngasi pangthokre ngasi gi thoram atu da chief guest oina P Surbala Pradhan Waiton Gram Panchayat President oina PYNK gi President K Ronen Guest of Honor oina Elangbam Premjoy Upapradhan Waiton Gram Panchayat Yambem Naubi Member Paurabi Part 1 Yambem Aninbala Member Paurabi Part 2 na saruk yakhe thoram aduga mari leinana sorok haibam ningthemna PYNK Paurabi asti ngasidagi chahi kuntraga taruki mamangda laikhidraba El Kulachandra amadi yumnam ingobi anina lusingduna nisagi mayokta khungpham atta oina lepnabagi pandamda lingkhatkhibani mayai kaba nisagi ipaktagi langdam asigi naharol singbu kannana pandamda Paurabi Yaifana Harol Kanglo Paurabi safonglakhibani sangabaga iroinana numit mangani chupna sathagadaba kuntra tarulak suba mapok kumon palan thoramsu haudokhe Hauzik sanabagi pau amuk laubirase. Sanabagi pau pizari. A Santa Mitai Memorial
Tarahumdoi Suba Senior Women's Football League Qualifying Round for IWL gi makhataba match matam kaktana yaithokadori El Budi Chandra Roy na sponsor tawduna All Manipur Football Association senduna league asi mamang thagi tang 19 dagi team taret na saruk yaraga lamlong thongkhong gi artificial turf ground da satharakpane adum oinamak ani Suba Manipur Olympic Games na maram oiraga yaithoktuna lakhi league asi lakreba October thagi tang amadagi hauraga Taramathoi Fauba Gujarat Chathagadaba Tara Kuntraga Taruk Suba National Games amadi SAFF Games loiraba matung anauba fixture semduna satharagani haina All Manipur Football Association ki General Secretary na khuyek pituna thadrok pasterol amana khanghal lakle Thangta Federation of India ki Technical Chairman Oza Prem Kumar na lusingduna team Rajasthan da Thangta ki training pinaba ngasi Imphal thadokre Lamdam asigi puwari ga sago nariba thangta masanabu India gi mafam kyada sandoktuna saukhat nabagi pandamda Thangta Federation of India na Jonel daspai khatliba khongthang gi sarukama oina hayengdagi hauraga September gi tang mari fawa Northwest amadi East Zone courses training amadi time scoring result system gi training Rajasthan gi Southwest Block Ram Mandir manakta leiba School of Martial Arts Self Defense Academy gi Satra amadi Oja Singh da Thangta masanabu takpi tambiragu dabani Thangta Federation of India gi mideng makha da sathagadori ba training asibu mai pak na takpi tambina bagi damak Thangta Federation of India ki Technical Chairman Oza Huidrom Prem Kumar Thangta Federation of India ki President Chungkham Loidang Leima Devi Thangta Federation of India ki Coach Anni Huidrom Kiran Kumar Singh amadi Sagol Sem Semananda Singh ngasi ayuk Rajasthan ki damak Imphal thadokibani Durant Cup Football lisingani kunithoi gi ngarang sanakiba match singda ATK Mohan Bagan na Indian Navy bu maitiba pikhibaga loinana Kerala Blaster na Army Green bu maitiba pikre Kishore Bharati Kriranganda sanakiba match da ATK Mohan Bagan na Indian Navy bu Panjal ani Shinoda maitiba pikhi nakal amaromda Guwahati gi Indira Gandhi Athletic Stadium da sanakiba match da Kerala Blaster na Army Green bu Panjal ani Shinoda maitiba pikhi District Football Association DFA Thawal na senduna Wangjing Kodong Pokpigi Sports Complex da team taruk na saruk yaduna L Led Chandrakishore Memorial First Division Football League Tournament lisingani kunithoi kunhumdoi gi ngasi sanakiba ani subal league match da KRC Khetri Leikaina SLYO Texambu goal ani shinuda aduga ahum subab league match da PALYC Fundraina Y FC Yaripokpu goal Mari Anida Maitiba Pikre tournament asigi Mari Shuba League match tha sig ahongi nungthelpung amata Pathap FC Lilonga DLC Hairuka aduga mga Suba League match ta nungthelpung ahumda KRC Khetri Lekaiga YFC Yaripoka sanagani Chahiyasigi October thagi tang tara truktagina kunphauba Kolkata gi Tematha Kalikapur gi Jyotimoi Knowledge Park ta pangthokadoriba nupa amadi nupi gi kuntrani thoi suba Senior National Sempak Takraw Championship ki damak Manipur gi team sem na bachaliba tha sigi tang tare tagina tara phauba haingang makha lekai de leiba Imshu ground da Ayuki pung taret makai taba matamda trial selection pangthoklagani haina All Manipur Sempak Takraw Association na thokpa serol amana khanghalakle haiba trial selection sida zone gi tangkun manga dagina kun mapan phauba yawa indoor hall da pangthokiba kontrataruk suba Senior Men and Women State Sempak Takraw Championship ta saruk yakiba sanaroi singna haiba selection sida saruk yaba yagani sanaroi singna amsta gi General Secretary report tongna ba serol aduna khanghalakle ayinga gi pau amuk lobirase Ngasigi oiba ingasagi pauda ICAR lamfeldagi thorokpa report ki matung ina ngasigi khwadigi sabagi chang ngasi degree Celsius kunmapan dasmik nipane ingbana degree Celsius kunmathoi dasmik mapan oikhi nungsita yawba ising manilgi changna ayukta sada marifumanga amadi nungthildana sada humpu humdoi oikhi loisalakpada maruiba pau amuka hana pizari Lambigi nakalda lairiba yum kayana yumpham wangna thonkibana yum changba yanaba sorok mayai fauba slab haizinba yaurakliba sina miyamda khudong sadaba kaya mayok na halli haina Minister Kemsan phongdokre Nomagi shu nomlaga hingliba miyamda kham thengna wahaliba si center da paliba BJP na luchungba NDA lengak na khangsin usinadana lairi haina MPCC ki president na phongdokre
Minor Irrigation Department asi Manipur da leitrabara leiragana hauzik kari tawduna leiribage haina United Committee Manipur UCM gi President Joy Chandra Konthozamna hanglakle. Tha ama chupna chathagadaba chamaga kuntarurak suba Irabot celebration ngasi Imphal Irabot Bawon da hodokre. Miyamna leikidraba thawgi mafamda hikat lekat tamduna ikai khumnakre. Lamphel Police, Imphal Police, Bharatiya Janata Yuva Morcha amadi Yadagi volunteer singaloinana Thangmoiban gi chingnaba mafam kharada drive chathabada nisayo lamba machin manaw yauna miyoi manga fagat pangamkhre. Amasung Manipur da haukiba pung kunmari da supna ge miyoi nipan nauna positive oiba thengnakibaga loinana laisa da sinamaram oiraga leikidaba miyoi yaukide. IS News na pizza bangasi no magi oiba pau matanga sidaloizere meeting tabiri bapuna magpu amukka na khurumjari.